ngasi numida waram phongkiba tongan tongan Manipuri siphongsingdigi amasum thokiba thawdo wathoksingdigi maru oibe I pausing khonga saraga Manipur top channel gi mekedigi myamna thamjagi ahanbada Manipur lengangna November 13 fawgi manungda mitai maitai gi ethnography report center da thadrabadi November 15 dagi hauna Pung humdragani thoigi Manipur Pumba general strike Kouragani council union Ministry of Tribal Affairs na thagala u haidiba mitai maitai singi ethnography amasum socio-economic report Manipur lengana lagliba November 13 fawgi manungda report thadrabadi November 15 dagi Manipur Pumba Pung humdragani thogi general strike chatharagani haina loop taraka taruki apunba loop oidiba all maitai council gi mekedigi Laothokhre wafam singasi Imphal gi major khulda leiba Manipur Press Club ta ngasi pangthokiba pawgi mifum amada loop taraka taruki apunba loop oidiba all maitai council gi chairman oibadana tana wall maitai council gi chairman su oidiba Haikruzam Nabarsiam na phondokhibane mana makhatana phondokhibade kumja Englishing aniga taragani thoidigi hauduna schedule tribe demand committee STDC na maitai singbu ST lista salhallu haiba khongjanggi mahai oina Ministry of Tribal Affairs na hokiba kumja Englishing aniga tarago homdagi June thada mitai singi ethnography amasum socio-economic report tharaknaba Manipur lengangna se tharaktuna khanglakrabani adubu Ministry of Tribal Affairs na tharakiba serol adu ngasi phawa Manipur lengangna khanabidana namsinduna thamli haidi Magna makatana paumising na phungdokibadi British na maitai singbu tribal haina hairam labasu hokiba kumja Englishing amanga samapan yangkai gi matoida barat lengangna maitai singbu ST lista sananaba hairakpada matam adugi lusing bakharana maitai singdi Arjun gi masa maguni ST oiba yarwei haina yelubadagi oihaudabani ngasidi mirol na mitai bu ST lista sanpham thui haina khangalabasu Manipur lengangna thapak amata lokhatpa ngamdri basi lebak thibini lengangna maitai singi ethnography amadi socio-economic report Union Ministry of Tribal Affairs ta thadana assembly da puthokpa amasum cabinet na khanabagi mathautade lengangna thapham thokpa report semduna sumna tharaga STP ba pidaba haibadudi Parliament boret logadabani maram maduna lakliba November 13 fawgi manungda ministry asina lengangna report thabidrabadi numit humni Manipur pumbada general strike tawnabu boret lawre loinana general strike tawroba fawda Manipur lengangna thabidrabadi makhatana Manipur miyang khusamnaduna makhataba akan makhongjang sangsinana ba sem saba lori hainasu makhatana phungdorakli atopa paw khara namu Manipur state kaiba yaba demand amadi agitation sing thengnana ba sem saduna leiri UCM United Committee Manipur UCM asi apunma Manipur gi miyam gini amadi Manipur gi oiba apunma gi agenda singda torakpa phurup khudingma ki demand bu sawatkani amasum sawatuna lakli adobu kanglup amadi phurup naiba mong torakpa Manipur bu tokai tahanba yaba demand singdi UCM na kupna yengsili amadi akan mamong na thingnana ba thorang tawduna leiri haina UCM gi IPR secretary laisemba lamabana press ta thadurokpa sirol amana phundurakli sirol asina hai hill area committee na hojik leiriba ADC lasina tawjaba thapak sing wakatpa kaya leiri haiduna hena sakti pinaba bill ama pukhatnaba honaringai sera asida hokiba August 15 da lenga asina semkiba committee amana hokiba sei taragi oiba singi district singi oina thadakiba actual development fund sing thadokiba amadi palibelenga asigi oiba asengba expenditure ki comparison ama tawduna singda thadakiba development gi senthangi oiba white paper amasu Manipur miyamda khangan kiba leire hairi serul asina makha taribadi laibak thibadi elected member amo oina hill areas committee gi member sing the white paper asigi matangda opinion amata lakhidi loinana state assembly da natraga constitutionally nainaba yaba mafam saba mada nainagadabani haiba
proposal amata laikide miyamna elected member amadagi thajaba tawriba si miyamgi mit nakong oiduna Manipur apunbagi sakot thorangi oiba ware mamadi nainafam oiba assembly asida leader singna maram sana miyamgi damak pukhalakpa aduna hadi sirol asina hai hauzik leiriba Manipur gi elected members singi oiba politics asi Manipur apunbagi oina torakpa matamda Manipur miyamna yet kadaba sulaiti adubu yamna lebak thibidi Manipur gi singi amadi tamgi haina tokai khaidokpa politics asina yumpham oiraga aigi furuki oiba apunba khangminabada waraba yenagadaba politics amasu demand kya pukhalakpa asini sirol asina hai hairiba anemba thaki tokai tabagi politics asi UCM na matam punamakta kupna yengduna leidi kanagoma organization amana apunbagi oiba demand ama tawduna khongjang ama hek sangsilakpa matamda UCM amasum UCM gi unit component subsidiary organization singna support tawnaba sem saduna lei adubu kanglup naiba madi apunbagi mayokta lakpa agitation amasum demand singli UCM na thingnana pa sem saduna lei loinana State Legislative Assembly da Manipur miyamna thagatkiba lusimusingna apunba Manipur natana tokai taba yaba makhalamatagi demand miyamna yafam thokte UCM na matam kaya da Manipur kaiba yaba demand sing state within a state nation within a state oiba yadaba demand sing asi thengnaduna lakli amasum UCM na Manipur miyam ko loinana thengnakhigani haibisini hanisu pawsna makhatana su phungdorakli Makasa tarakpo oina atopa paw mana ngasi sekmai temporary market setup bo ma pokai khare khabai soi gi thong amadasu asibaksa ama leramle ngase yuk sorana pung mangarom taba matamna Imphal West district ki sekmai police station gi manungsana leiba sekmai yariban laikai da nauna saba market set amada sakangnaba kulai paibe miyoi singnaba singna thamlamba oigani haiba sakti leiba IED bo mama pokai khare hari Pauksi asina phongwa pawgi matung inadi bom pokhai bigi thaudo aduda nauna sagaliba market set adugi saruk khara akai atoi thukiba natana miyoi amata aso open yaukide bom pokhai kre habiki paw hek khangbaga semai police ki kangbu amana thaudo thokhamda sangsinuna thijin humjin bigi tabuk sataki tungda Manipur police ki bom disposal squad team laktuna yengsen ki loinana Thawdok thophamdagi police amasum bom expert ki kambuna pokai khraba bomgi masjid makai kharasu phangma ngamki adubu mipa mipun gi pawdi hauju phaw phangma letre thawdo sigi matangna makha tana thijin humjin mamaktada semai police na case ma lokhat khari ningsing baya Imphal West district ki tongan mafam singda Pamdaba thawdok sing tholakpa yai haina singnaba leibedagi Imphal West district ki SP Dr. S Ibom sana pirakpa report amada yumpham oidan lokhalakpa section thorangi saru am oina Imphal West ki DC TS Kiran Kumar thokiba order amagi matungina haukiba November 19 gi numidang pung manga makhaidagi tha ani subna Imphal West district ki mafam singda CRPC gi section samaga nifugu mari gi makhada athingba leiribani amaramda ngasi ayuk pung manga ga min nipurum taba matamna Imphal East district ki songombum subdivision gi hangang police station gi manungsana khabai soida leiba tare suba MR gate hygiene phamda manakta sienba khong amada miyoi amagi asibak sang ta adunu leiramne asibak sang adugi maming komidok ipum mapaldagi Muhammad Elis Ningthau sei humpu apokpa Muhammad Nasir Khan kawi police ki phongba paw magi matung indi asibak sang ngasi ayuk walking satpa miyoi singna thengna rakhibani khudakta hengang police station na paw piraba matungna magistrate SDC hengang yauna hengang police station ge police personnel sing amadi mobile forensic unit Imphal East ki kambuna mafam atuda laktuna asibak sang du lokholaba Zenimski Miren Sangda Thamkre, Lunana Asiba, Muedo, Motokram, Siram Libano have a subsana Kangmangamdri, Taudo Mari Lenina Polisna, Case Malakotuna, Tizin Humzin Bahokre Henisu, Paus in Mahatana Fundurakli.